channel asibu nuksibiduna subscribe tawbiramo, like nambiramo amadi bell icon dasu nambiramo. Wari asi 2016 da school amada asengba thokiba wari amakhakni. Wari asi pathoksagiba matamda soikiba yauraga su mayamna ngakpiyu haina ahanba maktada haijari. Wari pathoksaba haujarage mayam loiba phauba tabiyu. Hanak chahigi oina 10 thagadriba satra asi nupa nupi pullaga moi chamaga kunmuk surami. School adu mathak makha sai mathaki khwai kachin thangba asidana nupigi boarding oina ka ani lokthoga thami nupagi na tungana mafam atopa jaga amada sai. Chahi khudingi tawba matawgumna school asida boarding changakpa yaba si August thadagi hawbani. Adubu August thadagidi angang amata changba haunaramde maramdi tha adu khara yamna walibanina mama mapa singdunasu naksala kanda thamge haina adum khana duna leirami. Misu adum khara leiba haure adubu be amadi mama pado paisa kaya yamna paibu oidabana maram oiraga naksala kanda tha ani ahum khata ngaira kanda leige haina aduma khanduna leirami. Noma haukibana school kabagi matamsu loisalagle exam anak naksala banina suti loina pithokna duna magi thokpa imungda paba khara yaw boarding da leiba khara yaw be amasu 10 thagadabadu naksala abanina mama pada taklaga school gi boarding da leige hairaduna December tha adudagi changaktuna school adu gi boarding da leiba haurai. School adu aduki matik chawbana maram oiraga hanadi angang singju tattana school adum karakpanina mi mayam leibanina kaiso thoina khanjalude adubu boarding adu da leiraba matungdadi ayuk nungthin numidangda punghang duna leiba matawsing adu ubada school adu aduki matik chawbana makhoi sing adu khara kiba haurai. Makhoina kiriba adu school adu da leiriba nupi gi toilet adu khara tamnai haibadu khangbadagini. Housing maki oinadi makhoida ka hena tamnabagi mawong adu thengnadabana maramna kaiso henjina kiruba budi nalamde. Matam khara lairakpadagi be makhoi lekaidagi magi mamanabi sing khara amasu boarding adu da leiba changla ami. Be amasu nahan khaidi mamanabi kanamta leidabaduda khara haraujaraamdabani adubu mamanabi sing adu changlaklaba matungdadi mahaksu wakhal khara nungaijarami. Makhoi masen yamna nuksi sanana leiminai. Exam thabagi tha asi khara watlibanina housing maki oinadi lairik asi yamna kanna paba haibadudi oiramde tawbatabu nongmagi kaidana lairikti adum parami. Makhoi gi school aduda leiriba nupi gi toilet adu mi mathan khata changba thingami. Yariba makhaidi mi ani ahum natraga manga phauba changu haina asumna hairami. Asumna athingba khara leiba asina makhoisu toilet changba matamda mathan khata kaidawnungda su changamde mamanabi khara punnuna pulap changnarami. School adugi ka sing adu loinamak hangbana maram oiraga nungthingi matamda lairik pabagi matam yorakpada ka ahangba sing aduda changduna magi group semaga lairik paba haunarai. Numidangi matamdabudi warden nupi khaiduna sanglaga lairik adu adum pahalami ka amada makhoi punna pahalami tawbatabu nungthingi matamdadi mana paningba ka singda changduna paba yai. Nongmadi bema amadi mahaki mamanabi sing aduna lairik paba changlakliba ka adu makhoigi school adugi sariba laisang adugi hek mamangda leiba ka aduda tarami. Makhoi masen pullaga lairik asum parami ngaiha warabada hai amuk chai amuk wari sane mamanabi sing adugi maraktagi amana asumna hairai lairikta asum pa leibase kokta chango yaraktre wathi warem chu khara ngangna siba amuk wa ngangna baluiraga lairik paba changbra yabra yengsiba mamanabi sing adugi maraktagi wari saba haurai. Amana ama zum hairakpadagi mamanabi amana asumna hairai aikhoigi school ase thaina mi mai thapam oirami hai akhoigi mamana haibane aidi chapchabi su khangde. Mamanabi amana mu asumna hai akhoigi mamana haibadadi school manakta leiriba laisang asigi manakta hauriba aibong panbi ase asida ahinga thengbada mi chatpa kanda nupi ama mathakta tongaga leiraga makhada hek songtharaga khanganbagi thabaksu tawi hai akhoi mamana haibadadi adudagi laisang ase sagibani hai nupi tu thoklakpa ngamdanaba marak thadna be mana sumna hairai adu akhoi di laisang manakta pabani na but thoklabasu laisang ji da chensallaga loire kaino asumna phagi ta thoktuna ngahak amung nongminai
ꯕꯦ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯏꯔꯣꯏꯂꯣꯏꯕ ꯀꯥ ꯑꯁꯤꯗꯅꯤ ꯅꯨꯄꯤꯒꯤ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯁꯤꯁꯨ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯣꯏꯂꯦꯠ ꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯠꯄ ꯑꯣꯏꯗꯕꯅ ꯑꯇꯣꯞꯄ ꯀꯥꯗꯒꯤ ꯂꯥꯛꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯇꯣꯏꯂꯦꯠꯇ ꯆꯪꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯂꯥꯎꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯁꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯎꯔꯛꯄꯗꯨꯗ ꯕꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯄꯨꯜꯂꯞ ꯍꯧꯅꯔꯒ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯅꯥꯅꯣ ꯀꯅꯥ ꯂꯩꯕꯅꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ꯫ ꯇꯣꯏꯂꯦꯠ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯅꯥꯁꯨ ꯂꯩꯇꯔꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯗꯨꯅ ꯀꯟꯅ ꯆꯦꯟꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ, "ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅ?" ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯀꯤꯗꯨꯅ ꯑꯃ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯍꯦꯛ ꯂꯥꯎꯔꯛꯄꯒ ꯆꯠꯄ ꯑꯣꯏꯔꯝꯃꯒꯗꯤ ꯂꯥꯎꯔꯛꯏꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯊꯦꯡꯅ ꯆꯠꯄꯅ ꯂꯥꯎꯔꯤꯕ ꯃꯤ ꯑꯗꯨ ꯆꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯅꯠꯇ꯭ꯔꯒ ꯇꯣꯏꯂꯦꯠ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯎꯕꯅꯤ, ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯡꯕꯒꯤ ꯂꯥꯎꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯄꯥꯔꯔꯣꯏꯁꯤ, ꯑꯇꯣꯞꯄ ꯀꯥꯗ ꯑꯣꯏꯅ ꯄꯥꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯁꯤꯁꯨ ꯍꯣꯡꯗꯣꯛꯈꯤ꯫ ꯃꯣꯏꯅ ꯍꯦꯛ ꯍꯣꯡꯗꯣꯛꯈꯤꯕꯒ ꯀꯥ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ パꯍꯧꯈꯤꯕꯅꯤ꯫ ꯕꯦ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈꯤꯕꯗꯒꯤꯗꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯇꯣꯡꯕ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯂꯁꯦ ꯍꯥꯏꯅ ꯆꯪꯅꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯍꯧꯔꯛꯏ꯫ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯈꯨꯠꯇꯨꯝ ꯇꯥꯁꯟꯗꯨꯅ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯤꯟ ꯃꯔꯩ ꯑꯗꯨꯁꯨ ꯀꯔꯛ ꯆꯤꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯛꯏ, "ꯁꯝ ꯊꯥꯗꯣꯛꯂꯒ ꯑꯩꯒꯤ ꯃꯥꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯐꯤ ꯃꯔꯣꯟ ꯀꯣꯝꯕꯁꯤꯡ ꯑꯗꯨ ꯇꯧꯒꯅꯨ, ꯐꯠꯇꯦ, ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ, ꯈꯨꯔꯨꯝꯃꯨ ꯂꯥꯛꯎ" ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯋꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯆꯞ ꯇꯤꯡꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯇꯧꯍꯩꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯠꯂꯛꯄꯗꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯤꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯄꯥꯝꯕ ꯀꯥ ꯆꯪꯉꯒ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯑꯗꯨ ꯐꯥꯎꯕ ꯇꯟꯕꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯕꯤꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯟꯅꯕ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕ ꯌꯥꯎꯅꯔꯛꯏ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯔꯛꯇ ꯑꯗꯨꯝ ꯍꯧꯔꯛꯄꯅꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯄꯨꯡꯐꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯅꯛꯁꯜꯂꯛꯏ꯫ ꯕꯦ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯕꯦ ꯑꯃꯅ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯛꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯇꯣꯏꯂꯦꯠꯇ ꯑꯝꯇ ꯆꯪꯃꯤꯟꯅꯔꯨꯁꯤ." ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯥꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯥꯟꯅ ꯆꯪꯒꯦ ꯚꯥꯏ, ꯑꯗꯨ ꯂꯣꯏꯔꯒ ꯅꯪ ꯑꯃꯨꯛ ꯆꯪꯉꯨ." ꯍꯥꯏꯕꯗꯒꯤ ꯕꯦ ꯑꯃ ꯑꯗꯨ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯕꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯅꯪ ꯌꯥꯝ ꯀꯨꯏꯃꯟꯒꯔꯦ, ꯅꯪꯁꯨ ꯑꯗꯨꯗ ꯇꯧꯔꯝꯃꯣ, ꯑꯩꯁꯨ ꯃꯊꯛꯀꯤꯗꯨꯗ ꯀꯥꯔꯒ ꯇꯧꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯇꯨꯅ ꯕꯦ ꯑꯃ ꯑꯗꯨ ꯃꯌꯥꯝꯅ ꯆꯪꯕ ꯀꯤꯅꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯊꯟ ꯈꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯜꯂꯒ ꯊꯝꯕ ꯇꯣꯏꯂꯦꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯅꯤ ꯑꯃꯗꯤ ꯃꯤ ꯑꯗꯨꯝ ꯆꯪꯅꯩ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯕꯦ ꯑꯃꯅ ꯇꯣꯏꯂꯦꯠ ꯆꯪꯒꯦꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯁꯣ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯥꯏ꯫ ꯕꯦ ꯑꯃꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ, ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯪꯅꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯗꯨꯅ ꯕꯦ ꯑꯃꯁꯨ ꯇꯣꯏꯂꯦꯠ ꯇꯧꯔꯝꯃꯤ꯫ ꯏꯅꯛ ꯅꯛꯅꯕꯅꯤꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯇꯥꯅꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯕꯦ ꯑꯃꯅ ꯇꯣꯏꯂꯦꯠ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯪꯂꯛꯄꯗ ꯊꯣꯡ ꯍꯥꯡꯉꯝꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯁꯣ ꯑꯃꯨꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯦ ꯑꯃꯗꯨ ꯄꯨꯡꯉꯛꯂꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯔꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." ꯕꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯃ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯆꯪꯕ ꯃꯇꯝꯗꯗꯤ ꯁꯣ ꯍꯥꯡꯇꯣꯛꯍꯧꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣ ꯑꯃꯨꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯀꯅꯥ ꯆꯪꯉꯝꯃꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯛꯑꯣꯁꯦ ꯌꯥꯔꯦ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯁꯨ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯊꯟ ꯈꯛꯇ ꯇꯣꯏꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅ ꯌꯦꯡꯊꯔꯛꯏ, ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯃꯌꯥꯝꯗ ꯇꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯗꯦꯟ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯕꯁꯨ, ꯑꯩꯈꯣꯏꯅ ꯆꯪꯒꯅꯨ ꯍꯥꯏꯗ꯭ꯔꯣ, ꯆꯪꯉꯕꯁꯨ ꯅꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯉꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯩꯁꯨ ꯈꯟꯖꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯤꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯏꯂꯦꯠꯀꯤ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ, ꯃꯤ ꯂꯩꯍꯦ, ꯑꯩ ꯂꯣꯏꯔꯒꯦ, ꯊꯣꯛꯂꯛꯑꯒꯦ, ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯁ ꯑꯗꯨ ꯈꯔꯗꯤ ꯀꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯁꯥꯡꯅ ꯆꯠꯂꯒ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯃꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯋꯥꯟꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯤꯁ ꯑꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯅ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯅꯤꯅ ꯁꯦꯟꯅꯔꯝꯕꯅꯤ, ꯍꯧꯖꯤꯛꯅ ꯑꯃꯇꯪꯅ ꯁꯦꯟꯅꯕ ꯑꯗꯨ ꯉꯝꯂꯛꯇꯕꯗꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯇꯨꯝꯃꯤ, ꯀꯥ ꯑꯃꯗ ꯑꯃꯨꯛ ꯇꯨꯝꯃꯤ, ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯑꯊꯦꯡꯉꯥ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯑꯁꯦ ꯉꯁꯤ ꯂꯥꯛꯄꯖꯥꯠꯂꯣ, ꯃꯤꯁꯅ ꯀꯧꯔꯛꯏꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯍꯥꯏꯅꯩ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯧꯔꯤꯕ ꯃꯈꯣꯜ ꯑꯁꯦ ꯃꯤꯁꯀꯤ ꯃꯈꯣꯜ ꯑꯣꯏꯔꯣꯏ, ꯃꯤꯁ ꯉꯁꯤ ꯂꯥꯛꯇꯦ, ꯈꯨꯝꯒꯅꯨ ꯀꯅꯥꯝꯇ ꯍꯥꯏꯔꯛꯏ꯫ ꯀꯥ ꯑꯅꯤ ꯑꯗꯨꯗ ꯇꯣꯉꯥꯟ ꯂꯩꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯔꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯟꯁꯤꯡ ꯑꯗꯨ ꯆꯤꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯧꯔꯛꯏ, ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯔꯛꯄꯒꯤ ꯃꯈꯣꯟꯁꯨ ꯍꯧꯅ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯜꯂꯛꯏ꯫ ꯆꯠꯄꯒꯤ ꯊꯣꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯡꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯑꯣꯏꯅ ꯊꯤꯟꯗꯨꯅ ꯂꯥꯛꯄ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯤꯟꯗꯨꯅ ꯂꯥꯛꯄꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯤꯜꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯗꯨꯅ ꯊꯦꯝꯖꯤꯟꯖꯩ, ꯑꯩꯈꯣꯏꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯈ꯭ꯔꯗꯤ ꯇꯝꯅꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤ, ꯀꯞꯀꯅꯨ, ꯅꯈꯣꯏꯕꯨ ꯀꯤꯔꯁꯨ ꯀꯤꯅ ꯈꯥꯡꯉꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯀꯤꯗꯨꯅ ꯈꯥꯡꯖꯩ꯫ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯒꯤ ꯃꯈꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯤꯡ, ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯂꯣꯏꯔꯦ, ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ, ꯅꯪ ꯀꯥꯗ ꯆꯪꯂꯛꯑꯣ, ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯄ ꯑꯗꯨꯝ ꯍꯦꯜꯂꯛꯏ꯫ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡꯅꯤ, ꯋꯥꯔꯗꯦꯟ ꯑꯗꯨ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯑꯍꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯂꯛꯄ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯅꯨꯃꯤꯗꯥꯡꯅꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯅꯝꯂꯛꯄꯗꯒꯤ ꯃꯤꯁꯇꯨꯅ ꯀꯤꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯗꯨꯛ ꯑꯗꯨ ꯈꯔ ꯌꯥꯝꯅ ꯊꯥꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯤꯔꯤꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯔꯨꯖꯔꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯁꯝ ꯊꯥꯗꯣꯛꯇꯨꯅ ꯂꯦꯞꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯇꯣꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯈꯛꯇꯤ ꯀꯟꯕ ꯉꯝꯂꯔꯣꯏ, ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯁ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯁꯨ ꯐꯔꯛꯏ꯫ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯏ ꯑꯝꯇꯪ ꯈꯣꯏꯔꯝꯂꯨꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯗꯦꯟ ꯃꯤꯁ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯍꯟꯈꯤ꯫
Nupi macha aduna mayum hek chatkraba matungdadi khanghodana makhoi nuparomgi warden oiriba sar adu dolan mathak adudagi ontaraklaga makhada taraki khudakta doctor da pukhatpada lamkhangda adum leitre haina hairakpadagi warden adu leite haiba paw hek tabadagi boarding aduda leiriba angangsing adu aduki matik kapnarami loinana kibasu yamna kirami ngaihaki mamangda mamanavi ama khangna ngammaroi kanba ngammaroi hairamba adu asi oiraboi ningduna makhoi adu pakhatpana sumsum henkala ami boarding aduda leitabida mayum da oina chana khrasira haiba fowa khala ami adudagidi school adugi founder aduna nakhoi karisu khaluranu aina lightin khoram thoklaga asi phanaba tawragani hairami makhoi sar adu lekhitaba matungdagi tamnaba adusu asum henkalami nahan makhaidi tumba he hogatpaga exercise tawba asi nupi hana hawdoglaga nupi na hana tawbani numit asidi makhoi gi sargi khonjendagi nupasing adubu puraktuna exercise tawbagi makhol ama makhoi gi miss tuna tarai miss aduna asumna khalai karigino nupi hana tawdabida ngasidi nupa hana tawriba sibo akhoi kaubada tahaudraba jala aisu tumthagrabra karino haiduna thong hangdoktuna yengba matamdadi matasu leiramde makhoina ngasaidagi wangang batakriba sargi makhon adusu kana amata leiramdabadu ubada mahang ningsinglakli makhoi sar adu leikhidre haiba adu kiraduna mahangna thongdo hangtoklaga prap changlai miss aduna ka manungda hek changlakpaga kanagumba amana makhadagi kaurai miss aduna kanano kauribadu ngaiduna thong adu amuk hangdoktuna kumtharaga yengba matamdadi kanasu leiramdre miss aduna manungda ka changriba jala haiduna dolan mathak adudagi makhaduda ngaktang yengduna leiri chairak asida makhadadi kana amata leibatu utrabada mistuna chalage haiduna mamai adu leithorakpa matamdadi nupagi hostel lomda thariba stair aduda kana ama kakhibagi mami miss aduna urami miss aduna khali o mara ai kauramlibase anoba lagliba nuparomgi warden asi khangdraduna pung ase tadri haiba khangdaduna mana ai kaurakliba oiraba jala haina khanduna leirami ngahaki matungda stair da kakriba nupa adu makhoi ground aduda amuk leptuna leiramni aduga wadi amata ngangdana miss tuda munna yengduna lei miss nadi ngaihak asumna khalui nauna lagliba sarasi pungsing khangdaduna karino mana tawriba sibu pung tagadubasu yamna wali aikhoi pangkauda kaurakliba sibu haina mahaki wakhanda khanduna leiringai matam asida ground da lepliba nupa adu nupiromgi stair aduda amuk chaplauna leptuna leiram kagibagi makhonsu amata tadi swai mangbagi mawong asi mistuna karino mana tawriba sibu kabasu ude swai mangi sibu haiduna pung adu yengluba matamdadi pung ama khatang helambata ngairami mistuna asumna khalai warden sar amasu leikhitabata ngairi mahaki thawai adu thoklaktuna tamnaribara hairaduna kiraduna miss aduna kaduda prap changaga thong adubu chena lonselami lonsangraba matung mistuna ka aduda leiraba matungdadi makhoina leiriba school adugi akoibada kanagumba ama koichatuna leibagi makhol ama tarai tarakliba makhol adu nupa amana chatpagi makhoni miss aduzu mayumda chatninglabani adubu angangsing adu parikha thaba naksalaklabanina chatkriba miss amadusu halaktrabada farak tarani asidi warabasu wana ten thaba sitabudi khangduna leirage haina miss aduna khalak khangduna leirami nongalaba matung makhoigi school gi founder aduda miss tuna thokriba thwdoksing asi amata chithadana loinamak tamlami mit adudagi hauduna founder aduna lightin khoram thoktuna mafam aduda tamnariba sing adubu light khoram thokpadagi phakhirami warden miss aduna angangsing aduda asumnasu hairami lai mamang asida sam thadoklaga kaidongnungda su lepunu nakhoina mafam asida leigadoribasi kaisoyamna kuiba haibadu oidre exam hek loibaga yumda chatkidoraba ngaktani maram asina kirabasu kina nakhoi matam khara khakti khangminasi mistu kiribani adubu nakhoi gi khallaga mistu khanglibani akhoi punna khangminaduna nakhoi gi exam asitangdi loiba fawba leiminasi
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯕ ꯇꯝꯅꯔꯛꯄꯗꯁꯨ ꯃꯤꯁ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯍꯥꯟꯅꯗꯤ ꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯤ ꯍꯥꯏꯕꯗꯒꯤ ꯀꯥ ꯑꯃꯗ ꯄꯨꯜꯂꯞ ꯂꯩꯔꯒ ꯀꯥ ꯑꯃ ꯑꯗꯨꯗꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯣꯏꯔꯒ ꯃꯤꯁꯇꯨꯅ ꯄꯨꯟꯅ ꯁꯦꯟꯅꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯋꯥꯅ 10 ꯇꯥꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯁ ꯑꯗꯨꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯇꯨꯅ 10 ꯗꯨꯐꯥꯎꯇꯗꯤ ꯊꯥꯍꯟꯈꯤ꯫ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯔ ꯇꯝꯅꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯏ꯫ ꯃꯌꯥꯝꯅ ꯑꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯣꯏꯂꯦꯠ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯠꯇ ꯆꯠꯍꯟꯗ꯭ꯔꯦ, ꯑꯇꯣꯞꯄ ꯇꯣꯏꯂꯦꯠ ꯑꯃ ꯁꯥꯔꯒ ꯁꯤꯖꯤꯟꯅꯍꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯉꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫